Imis PAODAM miyang tabiri basungbu yumnam Anuradha Devinay Komano Krumzari. Housing Maroiba PAODA. Sorsampo ki Mini Secretary yaune SB Office Madia Quarter may tabada January Bamusing India Lengang Akwa Sadak Pika Davane Haina, Kokomiki Coordinator Somarandrona Pondoragle. Lale Faidagi Koki Kulai Pibasing, Lengang na Taktok Pangamdrabadi Kulngapa Amadi Sugunumiam na Tenezarage Haina Kunzamana Pondorakre. Convergence workshop amongst stakeholders working in the field of child rights and protection highway hiram da workshop ang thokre. Loinana Punjab Haryana lona bangam khaida pulliba longmi singbo tangkai naba police na tia gas kya kapkre. House of Pausan ne bizari. Sorsampo ki Mini Secretariat Mai Thabada Geneva Singh Amadi IDLF na Sorsampoge SB Hatkadabane Haina Law Tokiba Asida India Lengangna Makogi Matakta Accent Laukadrabadi Indian citizen ta Ama Oina Manipur Miamsu India Ge Mayukta Lairakani Haina Coordinating Committee on Manipur Integrity Kokomigi Coordinator Toksam Somarendrona Pondokre Ngasilam Pendaleba United Committee Manipur UCM ge Office ta pangthokiba paugimi phamba amada wafama se phondoloduna Somarendrona Hai Ngarang Sorsampo da thokiba Thaudok adu Jinkuge narco terrorist singke marakta nongmai kapa yaukiba police officer ama suspend tawbuge wahobda thokpa irang nate Mini Secretariat ke office mai thaduna makoi ge document sing manghanduna makhatana Manipurda makoi leithaba yanaba honabada thorakpa irang amane Mini Secretary yauna SB Office amadi SB Quarter mai thabada January Bamusing atuba matamda India Lengangna ahakpa saira pigadabane Government of India amadi Manipur Lengangna Kuki singna chatharakliba thawong sing mayak sengna khanglabanina makoigi mathakta kari action lokhale haibadu chayol amagi manungda Manipur gi miyamda khanganduna miyamna tingnariba sengka asigi thazaba India Lengangna bibi haina saphondokhe Pire Lorga, okay, Kogi, Magi, state government, subordinate government, state government, Handoiba Shuze, Masiju, Kogi, central government, Handopum to have a Kokumish, I think Tanzage, Aluga, Haiba, Suji Handokra Mutung Dadi, state government, Musung, central government, Ani Puna, Tabak combine for Sanjan Lagadi, any administration or to political line or to policy or to Sanjan Minagadi, Haiba, Toiba, Kogi. Taudo oje wato oje yamna tuna tumadamda warashilma purpong ngani haibse kokumi saidi tanjak Ngasinung tenpong ani makai romp helakpa adwaida Thawan district ke Khongsong police station akonba Khongsong War Memorial Complex manang nangna leiba National Highway 102 da I-20 Asta Amanda 01 AS 3001 kar amaga DX Dio Bike Amanda 06 SD 9928 ka Thingsanabada Dio Bike da tungduna lapa mapamasa ani edu laikhidaba mapamasa ani edudi Salumpam Kangthoksaw mayai laikai dagi Purit Sabam Sanahan Singh Sahi Contratret Apopa laikhidraba Purit Sabam Dura Singh ni aduga macha adugi mamingna PH Rumpit Singhani Chahitarugni PH Sanahan Singh Thodok Thokpamda Laikanabangamdana Laikidabani Aduga Mahaki Piglipa Machanupa PH Rumpit Singh na Thawan District Hospital da Laikanabangamdana Laikidabani Rote accident ge pau hek tabaka Khongsong Police Station ge OC and Surisna Luchingba Police Tempa Amalaktuna Laikidraba Singh adu Zenems ge Mokta Thamkre Hairi Ngarang ayok angan bada suguna awang laikaida 81 mm oigani chingneba motor cell kapsulaktuna landarak padan natana atarakham leitana nongmai kamna rakhiba adu ngase nongalakpa phawba makhasa takhe kogi khulai paiba singna amo kapsulakpa motana sugunu mayai laikai ge yum khara amangata thokre ngarang ayok angan bada kogi khulai Paiba singna kapsulakpa 81 mm po oigani chingnaba motor cell ama suguna awang laikai da leba sugunu thong maya dage moirang temp radamon chahi humpumanga koba miyoi amagi yumgi sumangda taslaktuna pokhai
chauna amang ata thokkiba leikrabani masigi matungda kuki khulai paiba singna suguno maitei khul tamna atada kham leitana nongmai kapsalakpadagi khulngakpa singna su khud handuna nongmai kapkhe nongmai kamna bagi thaudok adu ngase nongalakpa fawba chathakhe ngarangka athengbada napat maningda leiriba laloi fai khul kuki khulda leiriba AR oirangani chingneba singna MMJ Treasure round kyasu suguna maitei khul tamna kapsalakhe kuki militant singe maikaidagi thermal amade night vision yawa drone sing thagattuna mi leiba jaga yenglaka nongmai bomba amadi MMC sniper kya lepleitana kapsalakhe lepleitana chatharakhiba eteka aduge pakhombo oina khulngakpa singna khuda handuna nongmai round kya sukakhe nongmai kamnaba aduda kuki khulai paiba singe maikaida aso apant misimina yarangani haina panari laibak phabadagi suguno khul ngageba village volunteer singe maikaidagi aso apant misimina thopagi paudi lekide amaromda ngarang numidang pung taramakai khara helakpa matamda kuge khulai paiba singna kablakpa motor cell ama suguno meyai leka dalaiba yumlem pump ibo halge mangol saijinda tasanduna pokhai yumpa aduge sarukhara amangata thoke thaudo aduge matangda yumbuna hai kuge khulai paiba singna lepleitana chatharakleba etega sina maram boidaka suguno ge miyam yumda leiba ngamnadre ngarang maktasu mahaki yumda kuge khulai paiba singna kapsalapa motor ama yumge saijinda tasanduna pokhai yumge sarukhara amangata thokre kuge khulai paiba singna laloi fai lomdage suguno tamna tatna etek satharakpadagi yumda nupi angang leiba kibadagi saphagadaba mafam singda thaidok khibadagi thoidokpa aso apanda yahodabani karigumba yumba asida mi leinara labade kari orangbane haiba tamangamde laloi fai da leiriba kuge kulai paiba sengka asi leingangna takthokna ba honabiu karigumba leingangda takthokpa ngamdrabadi khulngakpa amade sugunoge miyamna thengnasarege hainaso makhatana mahangna haike amaromda suguno makha leikaida kuge khulai paiba sina kapsalapa motar ama lambida pokaibada lambiga hek nangnana leba moirangthem sibananda maitegi yumge thongkalda khamba I-20 car ge mingsalge saruk seng amang ata thoke masida sunatana kuki kulai paiba singna kaplakpa sniper rifle na sibananda ge yum manungda thamba godres ge sarukta panduna amang ata thoke amade sukuno mayai lekai ge yumlem bomb manglem koba amage yumda nongmai maru ama imung phausalaptuna akaya toy thoke hauzik matat oina nakal anige marakta nongmai kamna bage makhon tari chatnagare mamagi hingna lambi da ngangai jo ko jo nupani na yumda leite atamni yumda lei du yumda di changamtre du ngarangi pung taram khai tab sai da ko minuten singna tarokwa keno ekni si uri singje moina bom thadri singje do ko jo dorphagi saigi ko minuten singje khara takhu pitradi ko jo sumugi plum ter mam taroga ko jo kalgumba khara tautradi ko jo yatre ko jo yumda hanjan mangamtre ko jo Paba blog thaduna samzallaba kaksing mayai lekai morang tempering ki lambi ngase kaksang kendra ke MLA mayang lamam ramesho na ngase miyam da khusina krei lambi khusina ba aduda lekai eduki ima ibel ahlaman singa punna lekai eduge awada apa sangada sagana bage matang da khana ke hairi MLA mayang lamam ramesho na kaksang kendra ke manung da leiri ba lambi sing paba blog thaduna amade black topping tauduna mathang samjan bage thabak yamna kanet chathari handake tam singe manungda kendra asige lambi punama ningtina semgani haire Chaleba tha February ge tang taram doge ayoga anganba pung mariga minute tararom tarakpa adwaida Khongsom police station ge OC Suresh Nalusengba police station asidaleba CRPF ka pulaga thaban district ke taksam ge akoibada mass coming operation amasatana balak pada taksam apunba maira pai bising na thenke makha tabada additional SP wangkombana
media da combing operation adu texamda miam dagi namduna sel khaiba mioi khara leire haibage pau phangbadagi combing operation tawalakpani haina phongdokhiba wafam adu aramba wafam ne mamang sehigi megitang ka ahum dagi ngasi phawleptane chatharegliba irang asida texam ge club apanba maira paibi singna angam bathaudang longtuna lakli amadi lamdam asida kanagamba lum natraga party amadana namduna sel khaikebalaite haina texam apunba maira paibi amadi texam united clubs organization to go texam na lewang miam da khangalagli Housing Toliba Irangasada Child Rights Ki Matangda Tabagdariba Organization Singna Lining Lishon Ki Kenabatamdana Angang Singe Tabak Torapa Matamda Miamna Ayat Pepibigano Angang Singa Asina Tungi Yumbini Haiba Asi Kangna Tabak Dominasi Haina Manipur Commission for Protection for Child Rights Ki Chairperson Kaisam Pradekomana Pundarakray Wapamasing Asi Manipur Commission for Protection of Child Rights MCPCR Amadi Samagra Seksa Manipurga Puna Kusamnaduna Convergence Workshop amongst stakeholders working in the field of child rights and protection to Highway Hidamda Manipur Press Club ta Pangthokiba Workshop Aduga Marilainana Pangthokibane Tharam Aduda Manipur Commission for Protection of Child Rights ke Chairperson Kaisam Pradekumar Samagra Seksa Manipurge Assistant State Project Director Sorai Sham David Amasung Directorate of Social Welfare Director Ngangwampu Utamna Tharomapu Aina Sadugyaki Tharomaduga Marilaidana Kaisam Pratikamana High Housing Lamda Basita Togliba Complex Asida involved Toriba Group Singna Angang Singdi Lani Yaudaba Kangpuni Angang Sing Sokuyade Angang Singda Kaliba Pataba Wakal Thadopio Angang Sing Langi Punsi Kangde Angang Singda Apaba Chinjak Pinaba Aikoi Puna Honaminasi Angang Singda Angamba Mateng Pangnaba Baikalapa Tabak Thorop Singda Tampak Amati Chinda Tariba Mui Singna Apanba Pibigano Angang Sing Landa Asida Sapagadaba Mapamda Lainaba Simpiu Makoida Lanki Sainapigum Se Makoi Kanba Haibasi Aikoigi Kwaidigi Mar Oiba Tabang Nikanse Angang amadi nupi landal yaholoi dabane makoi hatba ase crime ba amani loinana angang singi oina land asidagi sokloi daba sapagada ba maphamda thamba mathau tai haiki Naduna laiba state singi lenga pasu pena makoi here and protection se tv naba abang pe pemani kogi lenga aduna hojiti laiba policy se enact ba matungda State Plan of Action haidana huji kugi situation ground reality se yenga mathang manaw maina kari tawdagi haiba sigi plan of action musu pathopi gedawni Nakalamarumda Thorambadu Sarugya Kiba Social Welfare Director Ngangomo Utamna Phongdorakpada Zebenine Justice JJ Eki Matungina Ek Asi Mahilu Singda Tamgadabane Loinana Mayakaba Nisa Singi Matangda Awareness Pinaba Club Sing Semtuna Mahilu Singda Tamba Matautai Loinana High Secondary Singda Secretary Kaya Lai Adobo Mayakaba Nisha Singa Marilainaba Secretary Sutamba Matautai Skun Singda Assembly da Amadi Substance Use Ka Mari Lainaba Program Sinbatangai Pade Amadi Skun Singda Counselor Sing Thamgadabani Loinana School Singda Drug User Yaurakpa Angang Ado Transfer Certificate Piba Asina Angang Adugi Future da Hena Mangbagi Masakama Ohele Amadi Mahiroi Amana Mahiloi Shank Singdage Transfer Certificate Piba Matamda Verified Taudabana Mapalamda Lairekta Tamba Chappa Matamda Child Trafficking Ka Amadi Atai Hiram Vakyada Kudong Sata Vakya Thengnariba Ase Ngangthongnaba Mahiluishang Singdage TCP ba matamda verify tawduna amadi Mapalamda Chakadaba Singh Yaurabadi Social Welfare Department amadi Marilainaba Department Singda Hana Pau Piduna Asigaba Kudong Sata Vakya Asidage Ngangthongminase Haike Kuldugi anak pada drug addiction center, drug treatment center, masuk soy dan lain-lain pengelak tanah. Government ini funding pangbo ero, panglabo ero. Hai di bawah
drug de-addiction center to the resource person amatang thabira u hairaga pung ama khaki pung ama makhai class 9 10 angang gaiga hall sumaina hall amada classroom amada imidre Sena Atlas Organization Sau Kaksingi Office Building Kam Sena Community Hall Kaksing Waidi Sanaba ngasi paring thakre Senapati Leka ke Morang Tem paring mamangda sagadariba Office Building Kam Sena Community Hall paring thabagi tharamdada Kaksing Assembly Constituency ke MLA Mayanglamam Ramesho Susarugya Pakaloinana Building Kam Community Hall sabada MLA Sumateng Pangani hairi Manipura hozak tokleba irang asida tonganba rally camp singda leiruraga hozakna masamasage yumda halaktuna leinaraba kumbi assembly constituency ke manung chanba torbung gram panchayat ke miyoi singa amade lengdana leiriba khunja singbo ngak seliba kunna ngaliba volunteer singna chenaba prison assembly constituency asage MLA Sanasam Prem Chandrana mahake maikai dege puraktuna Pagaksau Ikai Mamang Community Hall da ngasi yan thokre khulngak pa sangi phizon da yan thopakalonana MLA Sanasam Prem Chandana masal laktuna gram panchayat asagi naha singa unaduna manang masang thaduna engkol koiduna chanaba sancha ke pothong ba amadi anoba chakhat thaurange thabak paikhanaba na singa kannene ke MLA Sanasam Prem Chandana Pongdo Kibada Togleba Lant Asina Chakwat Lambi Maning Hankiba Adu Anoba Chakwat Rangi Tabakya Paikatuna Amok Manglomda Changchinaba Honarasi Paliba Lenga Tasu Loba Yaba Mating Logani Amade Maki Maike Degiso Angamba Mating Pangani Hanesu Pongdo Ke Indian Red Cross Society IRCS Manipur State Branch ke Miang Makada Indian Red Cross Society Bisnupur District Branch IRCS BDB na Bisnupur District ke Manung Chamba Kumbi Assembly Constituency Morang Assembly Constituency amade Thanga Assembly Constituency da Ladiba Central Wallaba Kangalaba Imung Singda Kampal Singha amade Angambasal ke Mateng Kusinakre Kampalian Thokpa Aduda Indian Red Cross Society Bisnupur District Branch ke former chairman Izugesho Secretary Dr. Instrument Publicity and Public Relations Committee ki Coordinator Dhanya Chandra Huidrom Executive Member W. Tolango Live Member Singh K.H. Kogendro K.H. Buddha as Dhanishore Amadi Atai Member Singh Nasaruya K. Morang Assembly Constituency ki Kwakta Moirang Thanga Assembly Constituency ki Sandra Ithing Amadi Kumbi Assembly Constituency ki Ithai Kunau Wangu Chitek Kumbi Tonganba Mapam Singda Leba Santok Walaba Kuinan Naduna Awaba Mayong Nadiba Mio Sing Yauna Kangalaba Imung Singda Ngarang Dagi Hauna Numinini Kuina Chatuna Assembly Constituency Ahumgi Tonganba Mapam Singda Kampal Singha Amade Angamba Singhe Mateng Kusinake Manipuri United Star Marker Organization Musona Hausak Toliba Iranka Asina Maramoiraga Tongamba Mapam Singda Ladiba Lan Sibu Thongna Phana Mayung Nadiba Kuna Ngak Pasanghe Mapamda Chatuna Tangai Padana Changba Polam Sing Pikre 8043 More 8011 CC4 Unit Thamnapokbi Amadi Arong Nongmai Khongge Village Volunteers for Singda Musoge Member Singna Angamba Mateng Pangnaduna Hand gloves in a garment sleeping bag to the brush soap Colgate Amadi first aid ke Mathutaba Polam Sing Pikibani Manipur Lengake Puning Singsiladuna Irang Ase Athopada Loishinaba Marilainaba Authority Amadi Central Governmenta Taksin Binaba Organization Asige members in Puning Singsilagli. Imphal is District Irilungbung Police Station ge Manung Chanba Urup Kunau Mayai Lekai da Laiba Muhammad Sakid Ahmad Say Kuntramatoi Apopalai Kidraba Tahir Alegi Yumda
sakhangdabasingna nongmai kapsalam le hairi thawdok ase ngarang numidang pung 10 makhairom tabada thokibani hairi Mohammad Sakir Manipur Police Constable oina hausik Delhi da leiba Manipur wabanda mathok tauri hairi thawdok asibu yaningdaba phongdoktuna ngasi uruba khunauda wakan mifam khangkhre wakan mifam pa aduda sarug yakibi Mohammad Sakir ahamake mataima anjum nasna phongdorakpada yumlakta nomai kapsinduna miamda aki akhang piba akan mamongda kandem tawi nomai kapsal namleba mafam ase khongang oidabasu yamna kungna khundal leita riba mafamne masida natana ahallaman ana ayakaya sulairibani asikuma mafamba asida miyam tumna khraba matungda nomai kapsal nambage thawanga ase kanana karigidamakta tawram lebano haibadu miyam da sengdokpiu loinana ngasige lengang nasu asigumba thawok ase amuhanna thoktanaba athubada thigatpiu hainasu mari lainaba sengge puning singsilakhe Amoramda thawdoka asibu urupo kuno youth club ki maikei dagiso akan mamongda kandem tawrakle thawongka asige matangda iringbong police station na kesa amal okhakre haire na kapsim neram base nungaijade matungda di sigumba thaboksi tawbigano mari leinaba singna sigumba thaboksi kanana karai maram gi damak tawbano haibado athuba matamda sengdokpirao Sigumba thaboksi makhata na tawdanaba Manipur sarkar na so yengsenbio sigumba si tawbidanaba kanana karigi tawri mo haibasi thidokpinaba makhata na tawhanbidanaba apil tawjari Nambong Kendragi Manung Sanba Kagia Delaiba Kagia Youth Progressive Club KYPCG Yankanito Seva Foundation Day Celebration Camp Inauguration of New Building of KYPCG Tauramp Kagiaida Ngarang Pangtokre Tharamdada Manipur Government Education Law and Legislative Affairs Minister Thanawsam Basanta Kumar KYPCG Founder Ex-General Secretary Su Oidiba NG College Imphal Rete Principal Lairendam Manglemba Sanjambam Purkambam Gram Panchayat ke Pradhan Ningthozam Birjit RMB School Imphal Founder Dr. K.S. Hillary Amadi Yuko Kagyage President Ahong Sambam Babuna Thoiba Mitunglan Senko Oina Saruyake Tharomdada Minister Thanawsam Basanta Kumana KYPCG Nauna Saba Building Ribbon Kaltuna Sangaraba Matungda Miamda Kusinake Minister Basanta Kumana Pondor Kibada Club Ama Haibasi Laikai Amage Chakatarange Kwaidage Marueba Thaudang Loriba Organization Amani Club Amana Mathau Ningtina Tauragadi Laikai Khul Adu Chakwat Lambida Kuman Soksanba Yamna Thui Maram Aduna Club Asisu Apaba Lambida Laikai Asige Hauraklipa Nahasingbu Tunge Apaba Lambida Lamsing Naba Lambida Oina Season Naba Honasi Haiki Lakadariba Lok Sabha election ta asida BJP gi mihot kahanba pamde MP lehanba pamde maramde parliament mifamda makoi kaisu kanade masida sunnatna thogleba irang asida India lengaka lautuna ba maungda kuki lalhob singde insinduna Manipur thogaina ba honariba lengaka asi lehanba pamde haina All India Trade Union Congress ge General Secretary Laisram Sorting Mana Phongdokre wapoma sing asi Samyukta Kisan Morcha Joint Platform of Southern Trade Union Amasong Independent Sectorial Federation Sinduna Irabor Rota Pangtokiba Wakan Mipampa Aduga Marilaina Pondokibane Wakan Mipamba Aduga Marilaina Sotin Kumana High BJP Lengana India the Ladyba Thomi Singhi Hingbage Right Ningtina Pide Anti-Worker Law Sing Pass Tuna Tabak Oina Ontorak Padagi Thomi Singna Mapam Gyada Irang Haurakni Masida Sunatana Makoiga Yanadaba State Laingak Singda Democratic Rights Sing Kongaung Nari Athing Bakya Thamsele India the Ladyba Chauraba Industry Factory Nachimba Kayada Lomi Kiana Putokpa Potok Singe Mamant Laptoppa Mamal Hantan Lepli Aduga Sinzau Pipe Singe Godown Yaraklaba Matamda Makoina Lemningba Mongda Maman Chowna Sauna Leptana Po Yoli Lomi Singe Oina Makal Kudimaki Low Singopage Potok Lengangda Labor Matamda Apipa Mamalda
Phanganbaga loinana sendol kokpa ngamnanaba lawmi singe lonta kohanaba demand tawri. Thongmi singe oina thage khwaitagi pikpa khusamant lupali sing kuntarukta lemnanaba lekana pass tokhiba anoba labor card sing nauna yengsinbiyo haina suphongdokhi. Neriba iho se masi ena mai pa no bido mo lepton lekna khata na masi gi adu mo February para tuti nationwide strike siga khata na koi atba function kaya koi missing low missing ya ulakanda sanction na bido mo ya paru iba wakat ni famma mani ai se Lebak Sen Bathungna Pangtona Bagom Gasi February Ge Tang Taratarukta Manipur Garment Service Federation to MCSF Jiribam District Nisinduna Jiribam Ge Babopura the Labour Congress Bhavan Mamangda National Wide Strike Saruka Ma Oina Government Employee Shingna Wakan Mi Pampang Kray Wakan Mi Pampa Aduda release all pending DADR for 18 months repeal PFRDA Act SCARF NPS Restore OPS, regularize all contractual employees, stop contractual, outsource daily wage appointment, fill up vacancies in state government through MPSC, SSC. Enhanced retirement age as done in other states and categories, employment periodical pay revision in 5 years, amasung, prevent price rise, strengthen the PDS haiba placards and Baiduna employees in Saruyaki. Nasige Wakan Mi Pampa Asage Matangda Manipur Government Service Federation the MCSF Jiribam District Advisor Chingakam Dhirendra Singh na Paumising the Haikibada Ngasi Barake Mapam Sen Bathungda National Strike Pangtogliba Asige Manung Channa Jiribam District Asidaso Pangtok Sabadi. Housing Laiba employees Kudimangna Pulaga Government ke Matakta Aikogi Diban Asipin Batham Zabadi. Manipur Sulisangani Kulumdoi Ge December Ge Tang Tarada employees, teachers, amasung pensioners and get Diban Taresing Sutamzaki Aduga. Housing Jiribam the Ladiba Education Sector the Hairagana JEOG office da staff sing Matiksana Laitaba Medical Department Dr. Suna Laitaba PWD da staff Suna Laitaba Awatbakya Laibana District Asigi Kudung Sadaba Oi Aduna Gamena Chahi 60 years employee Asibu 62 years da Sangdopio Haina Lengake Mopamda Tamke Loinana Housing Manipur State Asida employees masing yamna watli haiba wafungke asupongdoke ado ekoi su ado maina pali lenga sida ekoi manipur gisu so tawina ba NPS mutatiu ado ga amona kogi all pension scheme je ngin mi da madili na ba lenga piming jadi haiba wafungse Manipur Government Service Federation MCSF Jiribam District was President or Anita Devina Haikibada Ngasi Pamlewa Wakan Mipam Ase Contractor Ladyba Regular Ta Driba Simple Regular Tahanbiu National Pension Scheme NPS Ase Mutat Piraka Hana Laydamba OPS Adu Janabada Gamina Yabiu Aduga Housing Ladyba Pos Ahangpa Singbusu Manson Bio Nomanomagi Potke Mamantang Silakpasingda Yingbiraga Jahi Manga Kudenge Pe Ribas the Wheel. Haibane Chingba, Divanchinga say Aikoi employee sing Pulaga, Lenga the Haizabane Haiki. Manipur Toli Balanta Asida Haktingana Lake Kidraba Amadi victim Oidaba Imung Manunka Amadi Soon Nomduna Nomagi Saratanduna Hingjanap Masingi Masam Masu Singh Lagliba Academy Session 2024-25 Asidaki One Nation, One Education for All Haiba Timda Chapsaba Kongtang Atubada Lokalo Haina Liglamp Ngakpage Spokesperson Bikramzit Raskumana Pondokre
ngasi Manipur Press Club ta pangthokiba pawgi mifam pa amada wafam ase phongladuna brikam zina hai lana sida hakthengna thenariba victim singi masa masu singi tungi lambida amamba ama oirapagaloidana mahima sing tamba ngamdabage tengthakol kyana nikliba asi mari lainapa authority singna yengsan biu Palliba wafamasi Education Minister na athuba matamda miang sangduna laikhidraba singe masa masu singbo tonganba consideration da khara tawbirakani haibagi thazai naran sainagi laibaktiba thodota laikhidraba takheldagi L inauge machanubi lub asana mega manipur ge board of director abade principal da school asida tamanaba haizaruba matamda school asina free schooling tahongane haibagi thazaba pirakpabu thagapa phongdoki loinana school college university singna so local level da khanaduna lokapam thokpa thabak singka lokhatuna laikhidraba singe masam masu singda lemna mahima singka tamhanba natraga laikhidraba singe masam masu singda hiramba asiga marilainaba khudong saba khara pigadabani Ladiba Oza Amadi Mahiroi Shinge Organization Singnasu Laibake Maru Aiba Tampampa Asida Thoraktuna Corona Laishatagi Pagalakpada Ngairingai Cherak Asida Lan Asina Amok Haktingnana Sohalaba Tungi Carrier Mangadoriba Generation Ta Amakanbada Achoba Thodang Lauduna Luchin Bio Hainasu Abil Toki promotion TV badna koi walau riba tamoto koi losing algi halapung amdabina koi ojasing nasu jigi yamna high time machine so pirakuna koi satra sondo riba de relief camp nei pasinga course sing adi coaching sing bi bani khambi tuan pa ka tobia ka sing tobiduna koi losing bina ba haina koi gi lokasi mai ke lagi loruk choba ka lagana apel to jariya so level ne am kan ko le Longmi Singhe Khongjang asi Marini Sukre Punjab Haryana lona bangam khai Sambu border da puliba Longmi Singbo tangkhainaba police na tear gas kya kaptuna honare Khongjang asi Changchen Rangai Mangoinana Longmi Singh amadi Punjab Chief Minister Bhagwan Mann Union Minister Piyush Goyal Arjun Munda amasung Nityanan Rai yauna ahumlak suba oina wari sanakrabane adubu yanaba purakpadi ngamkidre mundana haikibada wari sanakiba aduda positive response phangke makhatana nomaisen nimita wari sanakigani maragasida Haryana government internet suspension ge matam February ge tang taratari phawba sangdokre Delhi da changnaba honarpada Haryana police na Longmi Singbo thingnaba tear gas cell amasung rubber bullet kya kapki Longmi Singha police ka mungnabada Longmi nipu aso apanangke Longmi ahum kakte mamita sokpadage ubangam kidre hairi Longmi Singna taliba demand singde crops 23 ge minimum supporter price MSP ge guarantee piba toliba loan ge sampam kokpa amade lisangane kund kumathoida thokiba Longmi Singge Khongjangda saru yakiba Longmi Singge matakta paliba case sing withdraw tawbana maru oibe singni hairi Delhi Chief Minister Arvind Kejriwal na Assembly da Vote of Confidence ke motion ama pukakre motion adugi maramda hayeng khanagadari House Azonda thamkre Kejriwal na haikibada tasangpati liquor scam kauribasi scam nate BJP na masida chumna thigatpa pamde scam asage mingda apke luchanba sang phagakre ama tawduna Delhi government po intuba haibase makhogi pandamne liquor scam ga mari lainana enforcement directorate ED na tarulak suba oina apsipo kaukhrabage matungda motion asi assembly da pokhalakibani arambatawi haiba Kejriwal yakide law enforcement agency singbo season aduna BJP na Delhi government po intuna ba honari BJP na up MLA Singbo Fanaraba Kana Honari Haina so Kejriwal na maran seki ED na mapo February ge tang tarama panda langna ba kauribani masigi mamangda lisingani kulumdogi November ge tang ani December ge tang kumathoi aduga chai asagi January ge tang taranipan amasung February ge tang ani da kaurakhrabani Sumon Singh adu illegal oi haina Arvind Kejriwal na haike hadagi taruk suba oina kaurakpa asidadi Idina complaint amba Kejriwal bo langnanaba Delhi court amada file tawbalai khrabani House garoi bada maroi ba pau amone pizari
Suarsamburgi Mini Secretariat Yauna SP Office amade quarter mai thabada chanadaba miyosing India lengana ahakpa sairak pikadabani haina Kokomiki coordinator Somendro na phongdoraklei. Lalai faidagi kuki kulai piper sink lengang la takthokpa ngamdrabadi khulngakpa amade sugunum miyamna thengnazarage haina khunja amana phongdorakre. Convergence workshop amongst stakeholders working in the field of child rights and protection highway hiramda workshop pangthokre. Loinana Punjab Haryana lona bangam khaida puliba lomi singbo tangkhaina ba police na tiagias kya kapkre. Image PAODAM ngasagide matang sida loijare ming tabiri besangbo amoka na krumsare.